ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗ ꯃꯥꯏꯄꯥꯛꯄꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯄꯥꯛꯄꯤꯒꯤ ꯃꯕꯨꯡ ꯑꯍꯨꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝꯅ ꯁꯥꯕ, ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯥꯏꯄꯥꯛꯄꯤ ꯍꯣꯏꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯆꯥꯎꯔꯕ ꯁꯣꯡꯂꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯃꯄꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯤ ꯀꯅꯥꯝꯇ ꯆꯪꯍꯟꯗꯅ ꯁꯝꯕꯜ ꯈꯥꯗꯨꯅ ꯊꯝꯃꯤ꯫ ꯃꯔꯝꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯥꯒꯩꯒꯤ ꯑꯍꯜꯅ ꯑꯣꯟꯕ ꯇꯝꯊꯤꯔꯕ ꯁꯥ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ꯫ ꯑꯁꯦꯡꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯊꯅꯝꯂꯕ ꯁꯅꯥꯒꯤ ꯆꯐꯨ ꯑꯃ ꯂꯩ꯫ ꯅꯣꯡꯃꯗꯤ ꯃꯥꯏꯄꯥꯛꯄꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯊꯝꯕꯤꯔꯝꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯪꯗꯨꯅ ꯍꯧꯔꯤꯕ ꯐꯖꯔꯕ ꯊꯝꯕꯥꯜꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯍꯦꯛꯀꯅꯤ꯫ ꯏꯄꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯅꯕ ꯉꯝꯗꯣꯏꯅ ꯌꯦꯡꯒꯦꯕ ꯍꯥꯏꯗ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤꯁꯤꯗ ꯃꯤ ꯌꯥꯝꯅ ꯁꯤꯈ꯭ꯔꯦ, ꯂꯩꯐꯝꯅꯤ, ꯆꯪꯉꯨꯅꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯄꯥꯅ ꯃꯥꯏꯄꯥꯛꯄꯤ, ꯃꯥꯏꯄꯥꯛꯄꯤ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤ꯫ ꯃꯁꯤꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯇꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯃꯦ? ꯃꯥꯏꯄꯥꯛꯄꯤ! ꯍꯥꯎ ꯄꯥꯕ, ꯀꯩꯗꯧꯔꯦ ꯄꯥꯕ? ꯀꯩꯗꯧꯔꯒꯦ? ꯏꯄꯥꯅ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇꯨꯗ ꯆꯪꯒꯅꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯒꯦ ꯍꯥ? ꯄꯨꯈ꯭ꯔꯤꯗꯣ ꯃꯤ ꯆꯥꯕ ꯂꯩꯐꯝ ꯀꯟꯕ ꯃꯐꯝꯅꯦꯅ ꯀꯌꯥꯔꯛ ꯍꯥꯏꯒꯦ ꯑꯩꯅ? ꯆꯪꯕ ꯅꯠꯇꯦ ꯄꯥꯕ, ꯁꯨꯝ ꯂꯦꯞꯄꯒ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯊꯝꯕꯥꯜ ꯊꯥꯔꯤꯛꯊꯥꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩꯅ ꯂꯥꯞꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯐꯖꯔꯕ ꯊꯝꯕꯥꯜꯗꯨꯒꯤ ꯃꯈꯥꯗ ꯇꯝꯊꯤꯔꯕ ꯁꯥ ꯂꯩꯕꯅꯤ꯫ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ꯫ ꯏꯄꯥꯅ ꯅꯣꯏꯗ ꯋꯥꯔꯤ ꯐꯅꯁꯨ ꯂꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯏ ꯏꯄꯥꯗ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯅꯠꯇ꯭ꯔꯣ? ꯅꯣꯡꯃ ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯊꯥꯖꯔꯛꯈꯤꯅꯤ꯫ ꯀꯥꯏꯗꯤ ꯊꯥꯖꯗꯣꯏꯅꯣ ꯄꯥꯕ? ꯁꯥ ꯐꯠꯇꯕ ꯂꯩꯗꯤ ꯍꯥꯏ, ꯅꯣꯡꯃꯇꯁꯨ ꯎꯗꯅ꯫ ꯄꯥꯕꯁꯨ ꯎꯔꯝꯈꯤꯔꯣꯏ, ꯄꯨꯄꯨ ꯍꯣꯏꯅ ꯍꯥꯏꯔꯝꯕꯒꯤ ꯄꯪꯀꯤꯗ ꯀꯤꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯆꯤꯜꯁꯦ ꯑꯗꯨꯝ ꯈꯨꯝꯂꯕꯅꯦ ꯃꯁꯤ꯫ ꯀꯥꯏ ꯈꯨꯝꯃꯤ? ꯀꯨꯝꯃꯤꯃꯛꯁꯤꯗ ꯀꯥꯏ ꯈꯨꯝꯃꯤꯅ ꯑꯃꯨꯛ ꯂꯥꯎꯔꯝꯃꯤꯅꯦ꯫ ꯏꯄꯥꯅ ꯍꯥꯏꯕꯗꯤ ꯏꯟꯗꯕ ꯇꯧꯅꯨꯀꯣ ꯏꯕꯦꯝꯃꯅ꯫ ꯅꯕꯨꯡ ꯑꯍꯨꯝꯗꯨꯅ ꯏꯪ ꯇꯞꯄꯤꯕ, ꯑꯗꯨꯒ ꯃꯥꯅ ꯃꯆꯤꯜ ꯀꯜꯂꯤꯕ, ꯉꯥꯡꯅꯕ ꯋꯥꯔꯤꯕ꯫ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯅ ꯀꯝꯗꯧꯗꯣꯏꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜꯁꯤꯡꯗꯨꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯇꯣ ꯏꯆꯥꯁꯤꯡ ꯑꯁꯤꯗ ꯑꯩꯕꯨ ꯄꯤꯔꯁꯤꯔꯅꯦ, ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯥꯖꯗꯦꯅ ꯃꯩꯁꯝ ꯃꯣꯏꯊꯣꯛꯈꯤꯗꯔꯅ ꯇꯧꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯃꯃꯥꯅ ꯃꯣꯏ ꯃꯄꯥ ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯗꯨꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯕꯣ? ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯃꯃꯥ, ꯏꯆꯥ ꯃꯥꯏꯄꯥꯛꯄꯤꯗꯨ ꯈꯔ ꯁꯦꯟꯅꯧꯀꯣ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯁꯝꯕꯜ ꯃꯅꯥꯛꯁꯤꯗ ꯍꯦꯛꯇ ꯂꯩꯔꯝꯕ꯫ ꯃꯥ ꯉꯥꯡꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏꯀꯣ ꯃꯃꯥ꯫ ꯃꯕꯨꯡ ꯑꯍꯨꯝꯒ ꯌꯥꯝꯅ ꯈꯦꯠꯅꯩ, ꯃꯆꯤꯜꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯜꯂꯦ꯫ ꯃꯣꯏ ꯃꯄꯥꯁꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯦꯟꯅꯔꯒ ꯑꯗꯨꯝ ꯍꯦꯛ ꯂꯩ, ꯍꯥꯏꯗ ꯍꯥꯏꯔꯨꯔꯒ ꯑꯗꯨ ꯂꯩ ꯑꯗꯥ ꯂꯩꯅ ꯍꯦꯛꯇ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ꯫ ꯂꯩꯁꯨ ꯈꯪꯗꯦ, ꯂꯩꯇꯦꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯣ ꯃꯣꯏꯒꯤ ꯃꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯏ, ꯐꯩꯅ ꯈꯜꯂꯤꯗꯣ ꯑꯔꯥꯟꯕꯅꯤꯀꯣ꯫ ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤꯔꯥ ꯍꯥ? ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯥꯒꯩꯒꯤ ꯃꯤ ꯀꯌꯥꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒꯅꯦ, ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯦ ꯈꯔ ꯇꯟꯕꯩ ꯋꯥꯅꯤ, ꯌꯥꯝꯅ ꯐꯈ꯭ꯔꯖꯥꯠꯅꯤꯀꯣ꯫ ꯏꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯒꯅꯨꯅ ꯍꯥꯏꯕꯗꯤ ꯁꯨꯛꯆꯪ ꯍꯦꯛ ꯆꯪꯗꯦ꯫ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯕ꯫ ꯁꯤꯈ꯭ꯔꯦꯗꯤ ꯍꯥꯏ, ꯃꯣꯏ ꯃꯄꯥꯁꯨ ꯑꯝꯇ ꯈꯪꯍꯧꯕ ꯅꯠꯇꯦ, ꯎꯍꯧꯕꯁꯨ ꯅꯠꯇꯦ꯫ ꯍꯥꯏꯔꯨꯔꯒꯅ ꯄꯨꯄꯨꯒ ꯄꯥꯕꯒꯅ ꯍꯥꯏꯔꯝꯕꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯕꯨꯛꯆꯦꯜꯁꯦ ꯃꯣꯏ ꯃꯄꯥꯁꯦ ꯀꯔꯤꯝꯇ ꯈꯪꯂꯝꯗ꯭ꯔꯤꯗꯅ꯫ ꯍꯩ ꯁꯣꯅꯣꯆꯨꯕꯤ, ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯅꯤꯅꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯤꯈ꯭ꯔꯤꯁꯦ꯫ ꯍꯣ ꯑꯗꯨꯗꯤ ꯏꯔꯥꯛꯅꯕꯅꯦ ꯗꯥꯏꯅꯦ? ꯏꯔꯥꯛꯅꯔꯗꯤ ꯃꯁꯥꯗꯣ ꯇꯧꯈꯠꯂꯛꯑꯣꯏꯗ꯭ꯔꯥ? ꯊꯤꯕ ꯈꯪꯂꯣꯏꯗ꯭ꯔꯣ ꯍꯥ? ꯅꯣꯏꯗꯤ ꯀꯤꯗꯅ ꯀꯅꯥꯝꯇ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯅꯗꯦ, ꯑꯗꯨꯒꯤꯅꯤ꯫ ꯀꯨꯝꯗ꯭ꯔꯗꯤ ꯊꯤꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯐꯪꯗꯧꯔꯤꯒꯦ ꯑꯁꯤꯕ ꯃꯁꯥꯗꯣ? ꯃꯃꯥ, ꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯃꯣꯏꯁꯤꯡꯁꯤ ꯑꯩꯅ ꯍꯥꯏꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯅꯦ? ꯋꯥꯔꯤ ꯑꯁꯦꯡꯕꯁꯤ ꯂꯤꯔꯁꯨ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯣꯛꯁꯤꯜꯂꯛꯀꯅꯤ꯫ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯊꯥꯖꯔꯗꯤ ꯁꯅꯥꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯂꯤꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯅꯣꯡꯃꯀꯣ ꯁꯥꯎꯅꯤꯡꯕ ꯅꯨꯃꯤꯠ ꯇꯥꯕ ꯁꯝꯕꯜꯁꯤꯡꯁꯦ
ꯂꯣꯏꯅ ꯁꯤꯗꯣꯛꯂꯒ ꯀꯨꯝꯍꯟꯗꯣꯏꯅꯤ ꯌꯦꯡꯉꯣ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯃꯩꯄꯥꯛꯄꯤꯒꯤ ꯃꯄꯥꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯌꯥꯝ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯃꯄꯥ ꯅꯥꯕꯗꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯑꯔꯩ ꯑꯔꯩꯕ ꯄꯣꯠꯆꯩ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯕꯅ ꯃꯩꯄꯥꯛꯄꯤꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯨ ꯅꯥꯕꯗꯤ ꯐꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯂꯩꯐꯝ ꯂꯩꯍꯧꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯃꯄꯥ ꯅꯥꯕ ꯎꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯅꯣꯏ ꯑꯍꯨꯝꯕꯨ ꯅꯄꯥꯒꯤ ꯑꯅꯥꯕꯁꯤ ꯐꯍꯟꯕ ꯉꯝꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯟꯖꯤ ꯑꯃꯠꯇ ꯐꯥꯎꯕ ꯊꯤꯕ ꯐꯪꯂꯔꯣꯏꯗ꯭ꯔꯣ? ꯅꯄꯥꯅ ꯋꯥꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯅꯣꯏꯕꯨ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦꯍꯦ?" ꯃꯆꯥ ꯑꯍꯜꯅ, "ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯄꯥꯕꯒꯤ ꯑꯅꯥꯕꯁꯦ ꯐꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯄꯥꯟꯖꯤ ꯑꯍꯩꯕ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯂꯤꯗꯅ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒ ꯊꯤꯔꯨꯆꯣ ꯍꯥꯏꯕꯅꯣ?" ꯃꯆꯥ ꯌꯥꯏꯃꯅ, "ꯏꯄꯥ ꯂꯥꯌꯦꯡꯕꯗ ꯂꯧ ꯏꯪꯈꯣꯜ ꯑꯃ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯌꯨꯝꯁꯤꯒ ꯃꯤꯅ ꯄꯥꯝꯗ꯭ꯔꯕ ꯂꯦꯝꯅ ꯄꯤꯔꯕ ꯐꯥꯎꯕ ꯂꯧꯕꯤꯗ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯒ ꯃꯁꯤ ꯈꯛꯇ ꯉꯥꯏꯔꯦ꯫ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ?" ꯃꯆꯥ ꯑꯍꯜꯗꯨꯅ ꯑꯃꯨꯛ, "ꯄꯥꯕꯅ ꯅꯥꯔꯤꯕꯁꯦ ꯀꯔꯤ ꯂꯥꯏꯑꯣꯡꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯈꯪꯂꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯊꯤꯔꯛꯂꯒ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯃ? ꯄꯥꯕꯁꯤꯅ ꯁꯤꯕ꯭ꯔꯁꯨ ꯁꯤꯗ, ꯅꯥꯕ ꯐꯕ꯭ꯔꯁꯨ ꯐꯠꯇ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯕ." ꯃꯆꯥ ꯑꯇꯣꯝꯕꯅ ꯑꯃꯨꯛ, "ꯑꯩꯈꯣꯏ ꯄꯥꯕꯅ ꯇꯧꯔꯤꯁꯦ ꯃꯆꯥ ꯑꯍꯨꯝꯒꯤ ꯀꯔꯤꯝꯇ ꯈꯟꯕ ꯅꯠꯇꯦꯅꯦ꯫ ꯏꯃꯨꯡꯒꯤ ꯑꯔꯩꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯨꯝꯍꯜꯂꯒ ꯁꯤꯈꯤꯗꯣꯏꯅꯤꯅꯦ." ꯃꯩꯄꯥꯛꯄꯤꯅ, "ꯀꯔꯤꯅꯣ ꯇꯥꯆꯧ, ꯇꯌꯥꯏ, ꯇꯥꯇꯣꯟ, ꯅꯣꯏꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯏꯄꯥꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯔꯤꯁꯤꯒꯤ ꯑꯝꯇ ꯋꯥꯗ꯭ꯔꯤꯅꯦ ꯅꯣꯏꯗꯤ? ꯅꯇꯨ ꯊꯤꯔꯒ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣꯅ ꯃꯗꯨ ꯈꯟꯕꯅꯤ ꯍꯦꯟꯅ ꯋꯥꯔꯤꯅꯦ." ꯃꯕꯨꯡ ꯑꯇꯣꯝꯕꯗꯨꯅ, "ꯍꯩ ꯑꯉꯥꯡ, ꯅꯪ ꯏꯕꯣꯛ ꯁꯥꯔꯛꯀꯅꯨ, ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯅꯪꯗꯤ ꯅꯌꯨꯝ ꯄꯥꯟꯈꯤꯗꯣꯏꯅꯤꯅ ꯐꯩꯅꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯅꯨꯄꯤ ꯊꯤꯔꯒ ꯀꯔꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯄꯥꯏꯔꯒ ꯂꯩꯌꯨ ꯍꯥꯏꯔꯕ? ꯍꯥ? ꯂꯩꯌꯨ ꯀꯩꯅꯣ? ꯌꯣꯜꯂꯤꯕ ꯂꯧ ꯏꯪꯈꯣꯜꯁꯨ ꯂꯩꯔꯤꯕꯁꯤꯁꯨ ꯏꯄꯥꯒ ꯏꯃꯥꯒꯒꯤ ꯃꯣꯏꯅꯤꯒꯤ ꯉꯥꯛꯇꯅꯤ, ꯈꯪꯉꯕ?" ꯃꯕꯨꯡ ꯌꯥꯏꯃꯅ, "ꯃꯁꯤ ꯏꯆꯦ ꯌꯥꯝꯅ ꯁꯥꯏ, ꯑꯇꯣꯝꯕ ꯑꯝꯇ ꯐꯨꯖꯤꯜꯂꯨꯌꯦ ꯃꯁꯤ." ꯃꯩꯄꯥꯛꯄꯤꯅ, "ꯏꯃꯥ, ꯏꯃꯥ, ꯇꯥꯇꯣꯟꯅ ꯐꯨꯗꯧꯔꯦ." ꯑꯇꯣꯝꯕ, "ꯏꯃꯥ ꯁꯥꯎꯍꯜꯂꯛꯀꯅꯨ ꯀꯣ꯫ ꯅꯄꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝ ꯂꯩꯔꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕ, ꯐꯩ, ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯅ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯖꯔꯤꯕꯁꯤꯡꯗꯨꯒ ꯉꯁꯤ ꯅꯣꯏꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡꯗꯨꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗꯀꯣ ꯏꯕꯨꯡꯉꯣ꯫ ꯂꯧ ꯏꯪꯈꯣꯜ ꯍꯥꯏꯗꯨꯗꯤ ꯑꯃꯨꯛ ꯇꯥꯜꯂꯒ ꯂꯩꯕ ꯂꯦꯞꯁꯤꯟꯕ ꯉꯝꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯅꯄꯥꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯣꯏ ꯑꯍꯨꯝꯅ ꯐꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕꯁꯨ, ꯁꯅꯥꯒꯤ ꯌꯨꯝ ꯁꯥꯔꯕꯁꯨ ꯅꯄꯥꯁꯤ ꯑꯃꯨꯛ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯅꯦ? ꯍꯥ?" ꯃꯆꯥ ꯑꯍꯜꯗꯨꯅ ꯑꯃꯨꯛ, "ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯦꯅꯦ꯫ ꯃꯆꯥ ꯑꯩꯈꯣই ꯑꯍꯨꯝꯁꯤꯒꯤꯗꯤ ꯏꯃꯥꯁꯦ ꯀꯔꯤꯝꯇ ꯈꯟꯈꯤꯗ꯭ꯔꯦꯕ꯫ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯑꯣꯡꯁꯤꯒ ꯈꯦꯠꯅꯩꯗꯀꯣ ꯐꯖꯅ." ꯃꯩꯄꯥꯛꯄꯤꯅ, "ꯃꯤꯒꯤ ꯃꯆꯥꯁꯤꯡꯗꯣ ꯃꯃꯥ ꯃꯄꯥꯗꯣ ꯂꯥꯏꯗꯧꯅ ꯈꯜꯂꯤ. ꯅꯣꯏ ꯑꯍꯨꯝꯒ ꯌꯥꯝꯅ ꯈꯦꯠꯅꯩ. ꯅꯣꯏꯗꯤ ꯅꯇꯨ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯉꯩ ꯅꯇꯨꯒꯤ ꯍꯥꯟꯅ ꯈꯜꯂꯤ. ꯅꯁꯛꯁꯤꯡꯗꯨꯒ ꯏꯕꯨꯡꯅꯦꯒ ꯍꯥꯏꯅꯤꯡꯗꯦꯅꯦ." ꯃꯕꯨꯡ ꯌꯥꯏꯃꯅ, "ꯑꯇꯣꯝꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡꯁꯦ ꯐꯨꯗ꯭ꯔꯤꯕꯣ? ꯍꯥ? ꯇꯌꯥꯏꯗꯤ ꯀꯩꯗꯧ ꯂꯩꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯇꯌꯥꯏꯅ ꯑꯗꯨꯝ ꯐꯨ ꯌꯥꯗ꯭ꯔꯣ?" ꯑꯇꯣꯝꯕ, "ꯌꯥꯝ ꯄꯛꯂꯛꯇ꯭ꯔꯦ ꯇꯌꯥꯏ꯫ ꯇꯥꯆꯧ, ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯅꯣ? ꯃꯣꯏ ꯑꯅꯤꯁꯤ ꯐꯨꯕꯤꯕ ꯌꯥꯗꯕ꯭ꯔꯣ?" "ꯍꯩ ꯌꯥꯏꯃ, ꯅꯪ ꯂꯤꯂꯥ ꯌꯥꯎꯒꯦ ꯌꯥꯎꯈ꯭ꯔꯣ. ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ ꯅꯪꯁꯨ." ꯃꯃꯥꯅ, "ꯏꯕꯦꯝꯃ, ꯀꯅꯥ ꯀꯅꯥꯗꯅꯣ ꯆꯠꯂꯒ ꯑꯩ ꯃꯤ ꯎꯅꯔꯨꯒꯦ. ꯅꯪ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ. ꯑꯗꯨꯒꯅꯦ, ꯅꯣꯏ ꯑꯍꯨꯝꯁꯨ ꯅꯆꯜ ꯅꯨꯄꯤꯗ ꯐꯨꯕꯤꯗꯅꯒ ꯇꯧꯔꯝꯕ ꯌꯥꯔꯣꯏꯀꯣ. ꯍꯦꯛ ꯐꯨꯔꯝꯕꯗ ꯅꯣꯏ ꯑꯍꯨꯝ ꯌꯨꯝꯗ ꯂꯩꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯈꯪꯉꯨꯀꯣ. ꯏꯕꯦꯝꯃ, ꯏꯃꯥ ꯊꯣꯛꯑꯦꯀꯣ." "ꯍꯣꯏ ꯏꯃꯥ." ꯌꯥꯏꯃꯅ, "ꯑꯩꯕꯨ ꯂꯤꯂꯥ ꯑꯣꯏꯅ ꯌꯥꯎꯈ꯭ꯔꯣ ꯍꯥꯏꯕ? ꯏꯁꯥꯅ ꯏꯁꯥ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗ꯭ꯔꯀꯥꯟꯁꯤꯗ ꯇꯜꯂꯦꯗ ꯌꯨꯝꯗꯒ ꯂꯩꯗꯧꯕ. ꯀꯗꯥꯏꯗꯅꯣꯝ ꯆꯠꯂꯒ ꯒꯟꯖꯥ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯨꯈꯤꯒꯦꯗ." ꯃꯕꯨꯡ ꯑꯍꯜꯅ ꯑꯃꯨꯛ, "ꯑꯩꯗꯤ ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯒꯦꯗ, ꯍꯧꯒꯠꯂꯒ ꯆꯥꯛ ꯑꯃꯨꯛ ꯆꯥꯅꯕ." ꯑꯇꯣꯝꯕꯅ, "ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯥꯔꯤꯉꯩꯁꯤꯗ ꯁꯝꯕꯜ ꯀꯥꯔꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯨꯁꯤꯔꯕꯨ ꯈꯪꯗꯦ. ꯇꯜꯂꯦꯗ,
ꯄꯥꯕꯅ ꯁꯥ ꯂꯩ ꯍꯥꯏꯔꯤꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯑꯗꯤ? ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯩꯄꯥꯛꯄꯤꯗꯤ ꯃꯄꯥꯕꯨ ꯁꯦꯟꯅꯗꯨꯅ ꯃꯃꯥꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯛꯄ ꯀꯥꯟ ꯌꯨꯝꯒꯤ ꯃꯤ ꯁꯨꯔꯕ ꯀꯥꯟꯗ ꯃꯄꯥꯅ ꯃꯆꯥꯁꯤꯡꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯨ ꯄꯨꯟꯅ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯃꯨꯛꯀ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤ ꯑꯩꯅ ꯅꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗꯣꯏ ꯋꯥꯁꯤ ꯅꯄꯥ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯅꯤ ꯈꯜꯂꯒ ꯂꯣꯏꯕ ꯐꯥꯎꯕ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯌꯥꯏꯃꯅ ꯄꯥꯕꯒꯤ ꯐꯥꯒꯤꯁꯤꯅꯅꯦ꯫ ꯃꯃꯥꯅ ꯌꯥꯏꯃ ꯅꯄꯥꯒꯤꯁꯤ ꯐꯥꯒꯤꯔꯥ? ꯍꯥ? ꯏꯃꯥꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯃꯄꯥꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯅꯣꯏ ꯃꯨꯟꯅ ꯇꯥꯎ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯁꯤꯈ꯭ꯔꯕꯗꯤ ꯅꯣꯏ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯆꯥ ꯑꯍꯜꯅ ꯍꯣꯏꯁꯦ ꯄꯥꯕꯩ ꯋꯥꯔꯤꯗꯣ ꯂꯤꯗꯣꯏ ꯑꯣꯏꯔꯗꯤ ꯁꯠ ꯂꯤꯔꯣ ꯑꯗꯨꯒ ꯑꯩ ꯇꯨꯝꯃꯨꯔꯒꯦ꯫ ꯑꯇꯣꯝꯕꯅ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯁꯥ ꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯧ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯨ꯫ ꯅꯄꯥ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯁꯥ ꯂꯩ ꯍꯥꯏꯔꯤꯕ ꯁꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯗꯨꯅ ꯑꯣꯟꯕ ꯏꯁꯤꯡꯗ ꯂꯩꯕ ꯇꯝꯊꯤꯔꯕ ꯁꯥꯅꯤ꯫ ꯌꯥꯏꯃꯅ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯦꯛ ꯂꯤꯔꯛꯄ ꯋꯥꯔꯤ ꯁꯤꯟꯅꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯉꯥꯛꯇ꯫ ꯃꯃꯥꯅ ꯃꯣꯏ ꯃꯄꯥ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯎ꯫ ꯃꯣꯏ ꯇꯥꯕ ꯇꯥꯗꯕ ꯅꯆꯥꯅꯨꯄꯤꯒ ꯑꯩꯒ ꯇꯥꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯄꯨꯈ꯭ꯔꯤ ꯅꯠꯇꯦꯅꯦ꯫ ꯅꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯁꯤꯗ ꯅꯣꯡ ꯇꯥꯗꯗꯅ ꯀꯨꯝ ꯀꯥꯡꯂꯕ ꯐꯥꯎꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯁꯦ ꯁꯝꯅꯥꯃ ꯐꯥꯎꯕ ꯀꯪꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯣꯏ ꯈꯪꯅꯤꯡꯗ꯭ꯔꯣ? ꯃꯗꯨ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ꯫ ꯌꯥꯏꯃꯅ ꯏꯐꯨꯠꯇꯣꯛꯑꯦ ꯍꯥꯏꯗꯥꯏꯅꯦ ꯄꯥꯕ ꯑꯗꯨꯗꯤ ꯀꯃꯥꯏ ꯀꯪꯗꯣꯏꯅꯣ? ꯃꯃꯥꯅ ꯌꯥꯏꯃ ꯅꯄꯥꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯍꯜꯂꯨꯅꯦ꯫ ꯁꯨꯝ ꯍꯥꯏꯕꯅꯤ ꯕꯩꯃ ꯏꯃꯥꯅ ꯁꯥꯎꯒꯟꯕꯁꯤꯅꯕ꯫ ꯑꯍꯜꯗꯨꯅ ꯃꯈꯥ ꯂꯤꯔꯣ ꯄꯥꯕ ꯁꯝꯖꯤꯜꯂꯒ ꯂꯤꯔꯣ ꯀꯣꯏꯊꯣꯛꯑꯅꯨ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ꯫ ꯁꯝꯖꯤꯟꯕ ꯄꯥꯝꯂꯦꯕ? ꯐꯔꯦ ꯐꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯆꯐꯨ ꯃꯌꯥꯝ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯐꯨ ꯃꯌꯥꯝꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯆꯐꯨꯗꯨꯅ ꯍꯦꯟꯅ ꯁꯅꯥ ꯌꯥꯎꯕꯅꯤ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯆꯐꯨꯁꯤꯡꯗꯣ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯥ ꯑꯗꯣ ꯑꯇꯩ ꯁꯥ ꯅꯠꯇꯦ ꯇꯝꯊꯤꯔꯕ ꯒꯨꯝꯚꯤꯔ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨꯅꯤ꯫ ꯒꯨꯝꯚꯤꯔꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤꯀꯣ꯫ ꯌꯥꯏꯃꯅ ꯒꯨꯝꯚꯤꯔ ꯍꯥꯏꯔꯤꯁꯤꯃ ꯆꯨꯝ ꯃꯥꯟꯕꯗꯨꯔꯣ? ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯌꯥꯝ ꯁꯥꯎꯒꯟꯕ ꯑꯍꯜꯗꯨ ꯃꯥꯟꯕꯗꯣ? ꯑꯇꯣꯝꯕꯅ ꯑꯩꯈꯣꯏ ꯇꯌꯥꯏꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯨꯝꯚꯤꯔ ꯍꯥꯏꯔꯤꯕ ꯁꯥꯁꯦ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯌꯥꯏꯃꯅ ꯅꯪꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ? ꯍꯩꯄꯥ ꯏꯁꯥ ꯁꯥꯔꯗꯅꯕ꯫ ꯃꯄꯥꯅ ꯅꯣꯏꯕꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯕꯒꯦ? ꯒꯨꯝꯚꯤꯔ ꯑꯗꯣ ꯅꯣꯏꯅ ꯊꯦꯝꯗꯨꯅ ꯂꯣꯏꯅꯕ ꯍꯩꯔꯕꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯂꯕꯗꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡꯗꯣ ꯅꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯊꯦꯝꯕ ꯂꯣꯏꯅꯕ ꯍꯩꯇꯗꯨꯅ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯁꯥꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ꯫ ꯋꯥꯔꯤꯁꯦ ꯐꯖꯅ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯁꯅꯥ ꯂꯧꯕ ꯀꯨꯝꯈꯤꯕꯗꯒꯤ ꯍꯤꯡꯗꯨꯅ ꯑꯃꯠꯇ ꯀꯥꯏꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯁꯅꯥ ꯄꯨꯔꯛꯈꯤꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯃꯆꯥ ꯑꯍꯜꯅ ꯁꯅꯥ ꯆꯐꯨ ꯍꯥꯏꯕ ꯁꯅꯥ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯥ ꯑꯗꯨꯅ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯆꯥ ꯃꯁꯨꯒ ꯅꯠꯇꯕ ꯒꯨꯝꯚꯤꯔ꯫ ꯁꯤꯅꯅꯤꯗꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯁꯥꯒꯩꯁꯦ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯂꯩꯇꯦꯗꯤ ꯑꯗꯨꯒ ꯄꯥꯕꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯍꯧꯔꯤꯕ? ꯑꯇꯣꯝꯕꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯄꯛꯁꯨ ꯄꯛꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯏꯄꯥ ꯅꯥꯕꯒꯤ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯂꯧ ꯏꯪꯈꯣꯜ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯟꯕꯁꯤꯡꯗꯨꯁꯨ ꯁꯤꯡꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯌꯨꯝꯁꯤꯁꯨ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯁꯤꯅꯤ꯫ ꯌꯥꯏꯃꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯁꯦ ꯃꯇꯦꯛ ꯑꯃ ꯊꯣꯟꯖꯤꯜꯂꯒ ꯂꯩꯔꯅꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯒꯟꯖꯥ ꯂꯣꯏ ꯊꯥꯖꯤꯜꯂꯅꯤ꯫ ꯃꯆꯥ ꯑꯍꯜꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯒꯨꯝꯚꯤꯔ ꯂꯩ ꯍꯥꯏꯔꯤꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯩꯅꯤ ꯄꯥꯕꯅ ꯄꯨꯈ꯭ꯔꯤꯗ ꯁꯥ ꯂꯩꯅ ꯍꯥꯏꯔꯛꯏꯁꯦ꯫ ꯌꯥꯏꯃꯅ ꯂꯩꯔꯝꯃꯣꯏ ꯃꯤ ꯇꯥꯆꯧ ꯄꯥꯕꯅ ꯑꯩꯈꯣꯏꯗ
Hanadagi sa leina pukri da kumhanjre. Hojikna sa ne hairaga gumbir ne na mo hairi. Sidanati gumbir do. Aikoigi laiwai kraba hana onbani. Maduga sana chapusu mayama leibani. Karaga leirati pukri se but leibani kaina hairakini. Sanadagi hiramani muktasu layi kaina. Mamana Moi mapa pothabirose nasa gyan taba singsidu warido liruranu anaba hinjinabani tahabro moi mapa ibunga napasi kainom tawkrene noibu napasi kainom tawkre haibani ne mai pakpina baba ima baba se sor hondi masanu pasingduna ha Baba sor hondra haiba. Wa baba. Lawin ko lo na luchilam laga. Baba nang chatlabu oire ko. Wa baba. Ay ko'y kaya na lay no. Nubi thiraga. Wa baba. Mapagi mathaw mangam pangthoklaba matung numit kharani leiraga. Masil manang moy ahumdu pukri dugi matangda khanaduna yenthoknarami maipakpina. Ima Aikoi ta so hoina tawrisibu karino sambal wangmo sida lepaga pukri se yengthokna khraiba sambal sigi manungdadi changba kidana amtadi changde moina thokpa tawjarasani ima karima ta hainingtre napa na hairamlibu waduna chumlibrasu khangde aduna chum oiramlabadi karino aikoina tawgadoribasibo pukri sigi wari se imasu karimata khangdro aise Napanabudi wari se aingonda amuk tiakdokjabani maduda imana phagi hehek ta thokbiba tabidabaduda napanasu tumina leikrabani handakta napage roiba mikuptuda amuk hairamlibuduni ngaikone he lainin thosana mahigi kada leiba poyomdo amukta puthoro napana direct amasu hehek paramani amukta ima yenge Thainagi pocha yawe haibudura haise adudi irujadradi sokpaya da haidai ma nangbu irujakhradai ne bema huini kawi moti phajna motlongani ai amu irujadaba yaroi se ima sida leire kisi kirido lauthoune lentatlasirema laktokpa ngamje lengera segaigera isana padaudo tawrune nabunga humdusu Makol mawaga amata takitre kadai da amuk chanakraba zano Pukri ye na hobani lebak thonjilaga yumsani kaina haina hobani aduga khatsu yamna khana hobani asuk zawkraba songmuna suluraba pukri sibu kamaina phundoiba pukri si phunbada chingdum amagi lebak changane habase moi khangdaba zala taliba kutan singduga aikoi bunga humsina khalise adai karishunate nupi thiba tongan chanakiba sikaktani ima sidi lairik athaba ma yawe aduga sine kari mayano yam chawe kiyima kari mayano sibo onthokna sawkrida sidi lairik to hauna paro ima tagi hoima ima kainu ni khangine adu kana kauri budubo tu gumbirni lairik si yesi aduga ningtho magi saktam su yi Hera ayek babu ningthaudugi maming kari kawi makada iduna kari hariba para une imatage Kelen kawi ningthausigi maming ai parage Kelen hariba ningthaududi aikogi lebakta thaina palama ningthaunine parau mai pakpina lairik adu parami mamana muna tari lairik aduda mapana lirama wari sing aduga manana iri Ayak po ini yauri, wari du papa loibada numit tarami. Adu pauba, masana pa ahumdu hujik pabo yumdanji lakji. Laik tu papa loibada mama masadu angakpa, akiba pauna tumina leirami. Mikukra leiraga, may pakpina. Ima, ako'y taso tayay taton hoy hujik pabo yumdanji lakji. Kari haiba, nabunga humsing amata lakji haiba. Hujik po Kayam lagay ni bema. Ima, mami. Kari, mami haiba. Husik po, nabong singna halakpagi matambo
ꯌꯧꯔꯕꯔꯅꯦ? ꯌꯧꯗ꯭ꯔꯤ ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯤꯗꯤ ꯃꯣꯏ ꯑꯍꯨꯝꯗꯣ ꯄꯨꯈ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯈꯠꯅꯈꯤꯕꯅꯤ. ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯌꯥꯎꯔꯤꯕ ꯏꯔꯤꯕꯁꯤꯡꯁꯤꯒꯗꯤ ꯇꯥꯆꯧ ꯇꯌꯥꯏ ꯇꯥꯇꯣꯟ ꯍꯣꯏꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯣ ꯏꯃꯥꯒꯤ ꯂꯨꯈꯨꯝꯗ ꯊꯝꯂꯝꯃꯨ, ꯑꯗꯨꯒ ꯅꯕꯨꯡ ꯑꯍꯨꯝꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ. ꯍꯣꯏ ꯏꯃꯥ. ꯃꯥꯏꯄꯥꯛꯄꯤꯒ ꯃꯃꯥꯒꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ, ꯑꯗꯨ ꯐꯪꯂꯝꯗꯦ. ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯗꯤ ꯃꯥꯡꯒꯣꯜꯗ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ. ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯤꯜꯁꯦ ꯀꯥꯟꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤꯁꯤꯅ? ꯌꯥꯏꯃ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯨꯝꯗ ꯍꯜꯂꯛꯄ? ꯅꯌꯥꯝꯕꯒ ꯅꯅꯥꯎꯒꯁꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ? ꯃꯣꯏ ꯑꯅꯤꯗꯤ ꯈꯪꯗꯦꯍꯦ. ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯊꯣꯡꯖꯤꯜꯁꯦ ꯑꯃꯨꯛ ꯋꯥꯡꯈꯠꯍꯜꯂꯕꯣ? ꯃꯥꯏꯄꯥꯛꯄꯤꯅ: ꯒꯟꯖꯥꯒꯤ ꯅꯤꯁꯥꯅꯤꯅꯦ. ꯃꯃꯥꯅ: ꯃꯣꯏ ꯑꯅꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯌꯥꯏꯃ, ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯨ. ꯅꯌꯥꯝꯕꯒ ꯅꯅꯥꯎꯒ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯏꯃꯥꯒ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯁꯤ. ꯅꯆꯥꯅꯨꯄꯤꯒꯤ ꯁꯔꯨꯛ ꯄꯤꯌꯨ ꯍꯥꯏꯗꯣ ꯑꯣꯏꯔꯝꯅꯤ. ꯑꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯏꯃꯥ. ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯅ ꯄꯨꯈ꯭ꯔꯤꯁꯦ ꯌꯦꯟꯅꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏꯄꯥꯛꯄꯤꯒꯤꯗꯤ ꯌꯥꯎꯗ꯭ꯔꯦ. ꯃꯣꯏ ꯑꯅꯤꯗꯤ ꯉꯁꯥꯏꯅ ꯁꯝꯕꯜ ꯁꯤꯗꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯁꯦꯡꯍꯧꯔꯕꯅꯤ. ꯑꯩꯗꯕꯨ ꯈꯔ ꯇꯟꯕꯒꯤ ꯁꯦꯡꯗꯕꯩ ꯋꯥꯅꯤ. ꯍꯥ, ꯀꯔꯤ ꯍꯥꯏꯕ ꯌꯥꯏꯃ? ꯅꯅꯥꯎꯒ ꯅꯌꯥꯝꯕꯒꯗꯣ ꯄꯨꯈ꯭ꯔꯤ ꯁꯦꯡꯍꯧꯏ ꯍꯥꯏꯕ? ꯑꯣ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ. ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯀꯞꯄꯩꯁꯤꯅ? ꯄꯨꯈ꯭ꯔꯤ ꯁꯦꯡꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯥꯏꯄꯥꯛꯄꯤꯒꯤ ꯁꯔꯨꯛ ꯄꯤꯗꯦ ꯍꯥꯏꯕꯩꯔꯣ? ꯃꯥꯏꯄꯥꯛꯄꯤꯅ: ꯇꯌꯥꯏ, ꯅꯪꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯒꯟꯖꯥ ꯉꯥꯎꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯂꯔꯣꯏꯀꯣ. ꯏꯃꯥ ꯑꯩꯈꯣꯏꯅꯤꯒꯤ ꯏꯃꯨꯡꯗ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯥꯏꯃꯅ: ꯇꯜꯂꯤ ꯏꯃꯥꯒ ꯏꯆꯜꯒꯁꯦ. ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯂꯧꯒꯦꯒ ꯂꯧꯖꯔꯣ. ꯀꯞꯄꯗꯣ ꯇꯣꯛꯑꯣ, ꯑꯩ ꯇꯨꯝꯃꯦ. ꯏꯃꯥ, ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ. ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯇꯥꯇꯣꯟꯒ ꯇꯥꯆꯧꯒꯗꯣ ꯍꯤꯡꯂꯝꯈꯤꯅꯤ ꯍꯥꯏꯅ ꯊꯥꯖꯗ꯭ꯔꯦ. ꯑꯗꯣ ꯏꯃꯥ, ꯒꯨꯝꯚꯤꯔꯗꯣ ꯃꯇꯧ ꯀꯔꯝꯅ ꯊꯦꯝꯒꯅꯤ? ꯁꯅꯥꯁꯤꯡ ꯑꯗꯣ ꯀꯃꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯃꯁꯤ ꯄꯥꯕꯁꯨ ꯄꯨꯄꯨꯁꯨ ꯈꯪꯈꯤꯗꯦ. ꯃꯌꯥꯝꯅ ꯎꯔꯤꯁꯦ ꯁꯅꯥꯗꯨ ꯈꯛꯇꯅꯤ. ꯑꯗꯨꯅꯅꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤ ꯑꯅꯝꯕꯅ ꯂꯣꯏꯅ ꯁꯤꯈ꯭ꯔꯤꯕꯁꯦ. ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯣꯏꯅ ꯃꯨꯟꯅ ꯄꯥꯔꯝꯂꯕ ꯑꯗꯨꯒ ꯆꯥꯎꯔꯕ ꯌꯥꯗꯣ ꯍꯩꯅ ꯁꯤꯖꯤꯟꯅꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯃꯨꯠꯂꯝꯂꯣꯏ, ꯅꯨꯡꯉꯥꯏꯅ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯄꯨꯈ꯭ꯔꯤ ꯑꯁꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯂꯕ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯐꯝ ꯑꯃꯅꯤꯅꯦ. ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯐꯥꯎꯕ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯝꯂꯤꯕꯅꯤ. ꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯏꯃꯥ, ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯄꯨꯗꯨꯅ ꯁꯦꯟꯅꯕꯤꯔꯝꯕ ꯂꯥꯏꯅ ꯆꯥꯟꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯤꯗꯅ. ꯍꯧꯖꯤꯛ ꯒꯨꯝꯚꯤꯔ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯍꯜ ꯏꯄꯨ ꯑꯗꯨꯅꯤ. ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯒ ꯄꯨꯟꯅ ꯌꯥꯎꯔꯝꯂꯤꯕ ꯌꯥ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯌꯥ ꯅꯠꯇꯦ. ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥꯁꯤꯡꯗꯣ ꯂꯧꯅꯅꯕ ꯁꯣ ꯑꯃꯒꯨꯝꯕꯅꯤ. ꯌꯥꯏꯃꯅ: ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ? ꯏꯃꯥꯒ ꯑꯩꯈꯣꯏ ꯏꯆꯜꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯕꯣ? ꯃꯃꯥꯅ: ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯗꯧꯔꯤꯕꯅꯣ? ꯏꯃꯥ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ. ꯏꯆꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ. ꯏꯃꯥꯗꯤ ꯍꯤꯡꯕ ꯍꯤꯡꯅꯤꯡꯗ꯭ꯔꯦꯗ. ꯃꯃꯥꯗꯨ ꯀꯞꯅ ꯀꯞꯅ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯑꯍꯤꯡꯗꯨꯃꯗꯤ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯗꯨꯅ ꯆꯥꯈꯤꯗ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯗꯤ ꯃꯥꯏꯄꯥꯛꯄꯤ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯗꯨꯅ ꯈꯨꯠꯇ ꯍꯩꯔꯥ ꯈꯔ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯌꯥꯝ ꯀꯤꯅ ꯂꯥꯛꯂꯝꯃꯤ. ꯀꯤꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅꯁꯨ. ꯑꯁꯨꯛ ꯀꯨꯏꯔꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯥꯔꯝꯂꯤꯕ ꯊꯣꯡꯒ꯭ꯔꯥꯁꯦ ꯀꯔꯤꯃꯠꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯥꯝ ꯐꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯒ ꯒꯨꯝꯚꯤꯔꯗꯨ ꯀꯧꯔꯒꯦ. ꯑꯣ ꯁꯥꯒꯩꯒꯤ ꯂꯥꯏꯑꯣꯏꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯏꯄꯨ, ꯀꯔꯥꯏꯗ ꯂꯩꯒꯦ? ꯑꯩꯅ ꯏꯄꯨꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏꯌꯦ. ꯄꯥꯝꯂꯕꯗꯤ ꯂꯧꯔꯨ ꯂꯥꯛꯑꯣ. ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ? ꯑꯗꯨꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯒꯤ ꯃꯔꯝꯗ ꯌꯥꯝ ꯐꯖꯅ ꯃꯨꯟꯅ ꯈꯪꯂꯕ ꯅꯨꯄꯤ ꯃꯆꯥꯅꯤ. ꯑꯩꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯉꯥꯏꯖꯔꯛꯂꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯗꯧꯔꯕꯀꯣ. ꯅꯨꯡꯉꯥꯏꯔꯦꯗꯀꯣ. ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯍꯔꯥꯎꯃꯟꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ
ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯩꯄꯥꯛꯄꯤ ꯃꯁꯝ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯈꯠꯄ ꯃꯈꯩ ꯂꯥꯎꯔꯒ ꯆꯦꯜꯂꯝꯃꯤ꯫ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ! ꯉꯥꯏꯈꯣꯅꯦꯍꯦ ꯑꯩ ꯅꯪ ꯆꯥꯔꯣꯏꯅꯦ꯫ ꯀꯩꯅꯣ ꯒꯨꯝꯕꯤꯔꯤꯁꯦ ꯃꯤꯔꯣꯠꯁꯨ ꯉꯥꯡꯕ꯭ꯔꯣ? ꯂꯥꯛꯈꯣꯅꯦꯍꯦ ꯑꯩ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦꯅꯦ꯫ ꯅꯪꯅ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯍꯥꯏꯔꯤꯕꯗꯣ ꯀꯔꯥꯏꯅꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅꯦ꯫ ꯑꯩꯕꯨ ꯑꯃꯨꯛ ꯆꯪꯁꯦ ꯍꯥꯏꯔꯤꯔꯅꯦ? ꯍꯣꯏꯗ ꯑꯁꯨꯛ ꯋꯥꯔꯕ ꯄꯨꯟꯁꯤꯁꯤꯕꯨ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ꯫ ꯑꯩ ꯆꯥꯗꯣꯏ ꯀꯧꯔꯤꯔꯣ? ꯆꯥꯔꯗꯤ ꯏꯄꯨꯅ ꯄꯥꯝꯂꯤ ꯄꯣꯠꯁꯛꯇꯣ ꯁꯨꯛꯐꯪ ꯐꯪꯂꯔꯣꯏ ꯈꯪꯉꯨ꯫ ꯆꯥꯔꯣꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦꯀꯣ꯫ ꯂꯛꯅꯕ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯦ꯫ ꯑꯗꯣ ꯏꯄꯨꯒꯤ ꯑꯄꯥꯝꯕꯁꯤ ꯄꯤꯔꯗꯤ ꯑꯩꯒꯤ ꯀꯔꯤ ꯄꯤꯕ ꯉꯝꯒꯅꯤ? ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯅꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯇꯧꯕꯇꯕꯨ ꯅꯪꯅ ꯄꯤꯒꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛꯇꯣ ꯑꯣꯏꯍꯜꯂꯝꯃꯨꯀꯣ꯫ ꯑꯩ ꯋꯥꯔꯦ ꯌꯥꯝꯅ ꯁꯤꯕꯁꯨ ꯉꯝꯗ ꯍꯤꯡꯕꯁꯨ ꯁꯥ ꯑꯣꯟꯗꯨꯅ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯍꯦꯟꯕ ꯉꯝꯗꯅ ꯍꯤꯡꯕꯁꯦ꯫ ꯑꯗꯨꯒꯤꯔ ꯏꯄꯨꯅ ꯃꯤ ꯃꯌꯥꯝ ꯍꯥꯠꯂꯤꯕꯁꯦ? ꯍꯥꯠꯇ ꯌꯥꯗꯗꯅ ꯍꯥꯠꯂꯤꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯗꯣ ꯀꯔꯥꯏꯅꯣ ꯏꯄꯨꯒꯤ ꯈꯨꯗꯣꯜ ꯍꯥꯏꯔꯤꯗꯣ ꯏꯄꯨꯗ ꯄꯤꯔꯣꯅꯦ꯫ ꯁꯤꯒꯤ ꯌꯥꯁꯤ ꯅꯠꯇ꯭ꯔꯣ ꯏꯄꯨꯅ ꯄꯥꯝꯂꯤꯕꯁꯦ? ꯃꯥꯅꯤ ꯃꯥꯅꯤ ꯃꯗꯣ ꯑꯩꯒꯤ ꯊꯋꯥꯏꯅꯤꯅꯤ ꯏꯁꯨ ꯅꯨꯄꯤ꯫ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯣꯅꯦ ꯍꯥꯟꯅ꯫ ꯄꯤꯒꯦ꯫ ꯑꯗꯣ ꯑꯩꯅ ꯄꯥꯝꯂꯤꯕꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ? ꯏꯁꯨꯅ ꯄꯥꯝꯂꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯏꯄꯨꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤꯅꯦ꯫ ꯍꯥꯟꯅ ꯄꯤꯔꯝꯃꯨ ꯏꯄꯨ, ꯑꯗꯨꯒ ꯏꯄꯨꯒꯤ ꯊꯋꯥꯏꯁꯦ ꯂꯧꯖꯈ꯭ꯔꯣ꯫ ꯃꯁꯤꯒꯤ ꯏꯁꯨ ꯅꯨꯄꯤꯁꯤꯃꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗ꯫ ꯑꯇꯩꯗꯨꯗꯤ ꯕꯨꯙꯨ ꯉꯥꯛꯇ, ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯁꯤꯈꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯉꯥꯏꯌꯨꯀꯣ꯫ ꯒꯨꯝꯚꯤꯔ ꯑꯗꯨ ꯂꯨꯞꯊꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯐꯨ ꯃꯆꯥ ꯑꯃ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯨꯈꯠꯂꯛꯇꯨꯅ ꯊꯣꯡꯒ꯭ꯔꯥ ꯃꯊꯛꯇꯨꯗ ꯊꯝꯂꯝꯃꯤ꯫ ꯃꯩꯄꯥꯛꯄꯤꯅ ꯑꯗꯨꯅ ꯂꯣꯏꯔꯕꯣ ꯏꯄꯨ? ꯏꯁꯨ ꯅꯨꯄꯤ ꯅꯃꯤꯠꯅ ꯀꯔꯥꯝꯒꯅꯨ, ꯐꯠꯇꯕꯅꯤ꯫ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ꯫ ꯑꯗꯨꯒꯅꯦ ꯏꯄꯨꯅ ꯄꯤꯔꯤꯕ ꯆꯐꯨ ꯃꯆꯥ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯈꯟꯒꯅꯨ꯫ ꯅꯪꯅ ꯂꯧꯊꯣꯛꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯗꯥꯏ ꯏꯄꯨꯒꯤ ꯊꯋꯥꯏꯗꯣ ꯄꯤꯔꯣꯅꯦ꯫ ꯁꯤ ꯏꯄꯨ꯫ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯃꯥꯒꯤ ꯌꯥꯗꯨ ꯍꯦꯛ ꯂꯧꯕꯒ ꯌꯥꯝ ꯍꯔꯥꯎꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯄꯨꯡꯀꯪ ꯀꯪꯈ꯭ꯔꯦ ꯑꯗꯨꯒ ꯒꯨꯝꯚꯤꯔ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯅꯥꯒꯤ ꯆꯐꯨꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯩꯄꯥꯛꯄꯤꯁꯨ ꯆꯐꯨ ꯃꯆꯥꯗꯨ ꯄꯨꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯃꯃꯥꯗꯨ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯩꯄꯥꯛꯄꯤꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯁꯅꯥ ꯂꯧꯊꯣꯛꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯕ ꯆꯐꯨ ꯃꯆꯥꯗꯨ ꯂꯩꯔꯕꯅꯤꯅ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡꯗꯨ ꯑꯃꯨꯛ ꯍꯟꯗꯣꯛꯇꯨꯅ ꯃꯆꯥ ꯌꯥꯏꯃꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯪꯂꯥꯟꯗ ꯃꯃꯣꯟ ꯅꯣꯛꯄ ꯇꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ꯫